ꯊꯥꯡꯖꯧꯅ ꯀꯛꯇꯅ ꯍꯜꯂꯛꯄ ꯃꯌꯥꯝ ꯂꯩꯖꯅꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯠꯊꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯖꯤꯟꯅꯗꯅ ꯑꯩꯈꯣꯏ ꯎꯁꯟꯅꯗꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯪꯐꯝ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯊꯥꯖꯕꯒꯤ ꯙꯔꯃꯒꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯅꯤꯡꯇꯝꯕꯒꯤ ꯑꯅꯦꯝꯕ ꯋꯥꯡ ꯀꯣ ꯈꯥꯏꯗꯕ ꯊꯥꯛ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯐꯖꯅ ꯄꯤꯔꯤꯌꯦꯕ ꯚꯥꯔꯠꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯗꯨ ꯐꯖꯅ ꯄꯥꯔꯒꯁꯨ ꯃꯗꯨ ꯉꯥꯡꯅ ꯆꯠꯄ꯭ꯔꯥ ꯆꯠꯇ꯭ꯔꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯍꯪꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯅ ꯉꯔꯥꯡꯁꯤ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 76 ꯁꯨꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦ ꯄꯥꯡꯊꯣꯛꯄꯅꯤ ꯂꯣꯏ ꯄꯥꯡꯊꯣꯛꯄꯅꯤ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯀꯥꯔꯛꯄ ꯃꯤꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯕꯒꯤ ꯋꯥꯁꯛꯄꯗ ꯑꯔꯣꯟꯕ ꯉꯥꯛꯄ ꯊꯕꯛ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯑꯗꯨ ꯇꯧꯔꯨ ꯍꯥꯏꯐꯦꯠ ꯋꯥꯁꯛꯏꯗꯅ ꯑꯗꯨ ꯋꯥꯁꯛꯄ ꯂꯣꯏꯔꯀꯥꯟꯗ ꯃꯥꯅ ꯋꯥꯁꯛꯈ꯭ꯔꯤꯗꯣ ꯑꯗꯨ ꯉꯥꯛꯅ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥꯛꯅ ꯆꯠꯂꯛꯇꯕ ꯀꯌꯥ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯐꯖꯔꯕ ꯏꯔꯕ ꯆꯠꯂꯕ ꯊꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤ ꯇꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯕꯨ ꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯇꯩꯗꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯥꯟꯅꯕ ꯊꯥꯛ ꯂꯣꯏ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯚꯥꯔꯠꯁꯤꯗ ꯂꯩꯔꯤꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯕꯦꯒꯔ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯂꯩꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅꯤ ꯏꯟꯗꯤꯌꯥꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯇꯩ ꯈꯨꯗꯤꯡꯃꯛꯇ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯂꯦꯅ ꯂꯥꯎꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯅꯠꯇꯦ ꯍꯥꯏꯕ ꯎꯠꯂꯤꯅꯦꯕ ꯑꯗꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯤꯕ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟ ꯑꯃ ꯄꯤꯔꯕ ꯔꯥꯏꯠ ꯃꯌꯥꯝ ꯑꯗꯨ ꯐꯖꯅ ꯐꯪꯍꯜꯂꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯅꯥꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯀꯅꯥꯅ ꯊꯨꯒꯥꯏ ꯀꯅꯥꯅ ꯃꯨꯟꯕꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯨꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯕꯤꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯐꯝ ꯊꯣꯛꯄꯒ ꯍꯥꯏꯔꯅꯤ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯗꯨꯅ ꯃꯤꯅ ꯃꯤꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯊꯥꯖꯒꯗꯕꯅꯤ ꯂꯩꯉꯥꯛ ꯂꯩꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯇꯨꯒꯤ ꯀꯥꯟꯅꯕ ꯄꯨꯝꯅꯃꯛꯇꯨ ꯃꯤꯌꯥꯝꯗ ꯐꯪꯍꯟꯒꯗꯕꯅꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯉꯥꯛꯅꯒꯤꯗꯃꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯒꯗꯕꯅꯤ ꯑꯗꯣ ꯃꯗꯨ ꯑꯄꯨꯟꯕ ꯚꯥꯔꯠ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯒꯤ ꯄꯨꯔꯤꯕ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯗꯨꯕꯨ ꯄꯨꯟꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯒꯅꯤ ꯃꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯗꯤ ꯑꯄꯨꯟꯕ ꯚꯥꯔꯠ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒꯤ ꯈꯨꯗꯝꯗꯨꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯊꯣꯛꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒ ꯈꯪꯐꯝ ꯊꯣꯛꯏ ꯚꯥꯔꯠꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯊꯨꯡꯉꯕ꯭ꯔꯥ ꯀꯅꯥꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯤ ꯀꯅꯥꯅ ꯊꯨꯒꯥꯏꯔꯤ ꯊꯨꯒꯥꯏꯌꯦꯕ ꯈꯪꯉꯒꯁꯨ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯅ ꯀꯩꯝꯇꯗ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ PRꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯉꯣꯟꯗꯁꯨ ꯑꯩ ꯊꯝꯅꯤꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯊꯝꯅꯤꯡꯉꯤ MLAꯁꯤꯡꯗꯁꯨ ꯑꯩ ꯃꯁꯤ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯌꯥꯝꯕꯅ ꯍꯥꯏꯕꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒ IDP ꯑꯗꯒꯤ ꯃꯤꯆꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯥꯌꯣꯛꯇ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯆꯠꯊꯔꯤꯕ ꯅꯨꯃꯤꯠ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ 115 ꯈꯛꯇꯃꯛ ꯀꯛꯈꯤ ꯑꯗꯨꯒ UPꯗꯒꯤ ꯂꯥꯛꯄ ꯁ꯭ꯇꯣꯜ ꯑꯃꯗꯗꯤ ꯂꯨꯄꯥ 300 ꯈꯛꯇꯃꯛ ꯌꯣꯜꯍꯧꯈꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯎꯔꯦ ꯑꯣꯖꯥ ꯄꯥꯎꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝꯗꯤ ꯊꯝꯕꯤꯅꯤ ꯀꯩꯅꯣꯅꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯉꯔꯥꯡ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯍꯣꯏ ꯅꯨꯃꯤꯠ 6ꯅꯤ ꯁꯤꯟꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯁꯦꯛꯁꯟ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕꯗꯨꯅꯤ ꯑꯗ ꯃꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯛꯄꯗ ꯃꯤ ꯑꯩꯈꯣꯏ 200 ꯐꯥꯅ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯛ ꯌꯦꯡꯉꯛꯇꯕ ꯏꯁꯇꯣꯔ ꯃꯌꯥꯝ ꯏꯍꯥꯡ ꯍꯥꯡꯗꯅ ꯂꯩꯕ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯏꯁꯇꯣꯔ UPꯗꯒꯤ ꯀꯔꯤ ꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 100 ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 1,000 ꯐꯥꯎ ꯌꯣꯜꯂꯛꯇꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯩꯅꯣꯁꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯣꯡꯅ ꯑꯗꯨꯝ ꯈꯪꯉꯕꯅꯦꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯉꯥꯛ PR ꯂꯩꯉꯥꯛ ꯑꯣꯏꯔꯣ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯣꯏꯔꯣ ꯂꯩꯉꯥꯛ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯏꯐꯅ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯅ ꯆꯞ ꯆꯥꯅ ꯎꯠꯀꯗꯕꯅꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯉꯥꯛ ꯑꯅꯤꯒꯤꯗꯃꯛꯇ ꯃꯨꯡꯅꯕ ꯂꯥꯛꯀꯅꯤ ꯃꯨꯡꯅꯕ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯥꯡꯒꯣꯡ ꯆꯥꯏꯔꯛꯀꯅꯤ ꯑꯗꯨꯃꯛꯀꯤ ꯈꯨꯗꯝꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯃꯗꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯦ ꯃꯃꯥꯡꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯌꯥꯝ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯥꯝꯗꯕ ꯀꯅꯥꯅꯣ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯎꯅꯗꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯃꯌꯥꯝ ꯄꯨꯟꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯥꯠ ꯑꯦꯟ ꯗ ꯀꯜꯆꯔ ꯇꯨꯔꯤꯖꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄ꯭ꯔꯃꯣꯠ ꯇꯧꯗꯅ ꯆꯥꯎꯈꯠꯇꯧꯔꯤꯕꯅꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯀꯔꯤ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯗꯒꯤ ITPꯁꯤꯡꯅ ꯀꯔꯤ ꯍꯥꯏ
Hujukti Manipur Haro Kumbe Tobugi Matam Nate Manipur Awabagi Ipaka Tadrula later Baniman Punamak Shingi Barakta IDP Lishing Humpuri Mukti Masagi Mayumakai Matam Dugi Langaki Mamanga Nako terrorist sing sana mai thadok tam tathok pi dana thugai na thok pirak padagi sangje pham logdor hoche ahum maya leira abne ba aduna hoji ko mani bru thore ba khoi gi idang se loshena ba han hone view loina IDP sing maya pun ko awa ba kun sida leira pun ba se masa gi magi tamhoro ba mayum do adura mayam do hanjinda ba thabuk si hana packet view Sakai Pechibina Tata Gadubakogi, Lupa Kro, Akogi, Drama, him, Mukisham Humdo, Adu Tata Bigino, Aduna, IT Pechim, the Hanjanaba, at the Lam Kudimukta, the Rotata View, Hivishan, Mayam Loud, like him never. IT Pechim is so higher, Yalam, the higher. At the IT Pechim, Kolau, Tomatamagi, Akuji, or Baganga, Akogi, Governor, Davidre. Sakai Pechim, back to the bottom, Honore. Adu Batungamo. Matam later bako share social kokomi you say mati ima lup adulu ma pun mangna IT pitching kolau chumbani kokomi na hari basya chumbani you say ma hari chumbani adura mani pura harau ko mai pangso piganu adura ko sangai festival na ko ida boycott tawni hai basi pam matam chadi hai hai ne ba adu miyam gi kolau hai basi tabang ma ku gi kolau na hai na lobi ga dabni adu miyam kolau si miyam dudi kadungni akor langak sasan pairi abu akoi tong nung bato guni hai ka mana sagai festival ji hekta nampu da hekta pangthok khibene ba adu de gi kadore mayam pun bok ton sagai festival da magi saru yarak tare saru ya da bi sagai festival gi pangthok pi genu haina sit in the protest to duna mas ko release satna wakat bi pam dana to duna mayam ma sil la e ba ko aduna Ari mara sangai festival je isto sariba adu toriba mayam pun bagi sing je mi yeng bidra ba mi saru bidra ari mara pasha se mangal leba adu ari mara pasha mangni mayam saru yaroi ha se hana akoi pyar ka mina khanga gadi mo toru mu dune ba hujing batam je pasha ma mangwa lupa ma mangwa je si akoi gi yamna akoi gi chumda ba mangan ba amane ba mi laktaba mi yengdaba lila taro mi yengtaba isto gi mi laktaba ma to laktaba go achida ko are mai bu tari ba aduna masi yam chumde aduna changai miyam gi kholau si tabi gadabni miyam ga lengak tu ga sab manana sabin rakanda lengon nadana Chamin Gadamni, Langang Pakal, Kudamok, Miam Pang Gadamni, Miam Matabatam, getting up to Pirapa suggestion, Robi Gadamni, she told you, have a Kana to Bigadamni, Adudra, Miam Galaka, act the girl of the fair, Himoro Chinjago, Matalaga, Tambagi Pim de Legati, Sunga Yaroi, other way of Pimache, Marki Lenga, Mapuching man, Purmona, Kang the Kangni. Aduna mayamna si akoi sangai pije bakto yaro na laguma tamudra barki prime minister de horga rum se oraganda miyami khorau ja chumba khorau oini aduna pr ki ko bengi luchingba governor nang ta ga dabni hadak tin adugi akoi sangai festival to runo kana phangroi hana haibusu makok thongbu singi bakata bachang haibi gadane ba aduna makok basu mathang cha manaraga kodi namfu sachal to goni haina manipura sathar ko degi huji oiri phemsi oiri ne ba tadore sigi marak sida ITP sigi na manipur shanti hanjale pis lae haidala sangai pechen baktho obina akoi su isha gi tamhuru ba jumdo adura koi ge sasara ge na muna laksa bani dina adu laksa badura adu wana Lela ba punchi lagi mi satung dapat pidung draba maning makha tam draba dik tong dor lai ba ITP singira masagi men sa sel batam chu fajana thembi dina aji taw ro khotar haiba tab da ngak pi senbi ba lai ba law enforcement agency ati ma pun ma proxy da mo tiar ka gas caption na akoi jing dina la phur bura caption da lathi sa taw da fu dina asopon nang le Sik yan mai bra adu na tar de mi ge ana lang pham akoi ho san ba tiar gas ade caption le ba ge kholo mi am lai adu ma pham khuding da wakat mi pham ma pham dina lai re mayam pun ma sing se su nung do mayam do su I ho rum de lo ma ko ge sangil e ba I ho la mi sangil e kana no lengang na akoi changil halai ne ba langang na achumba thabak mayam kholo tabi ra ga di sumain mena wakat mi pham pham oi maira pa le li chaloi ama toroi ba ada mayambu sauru ba khoi mum da khoi chaile thinba an gi do khoi mum na chum chak tum thilagi khoi ma pa thor ani adu film to bigano ba adu mani pujra wathok ama da loi jira wathok ama irang ama gi bathok ti irang ama matang chum thola ga da lei ta dra ba khoi mani puram oi ba tara gi di thamne habi wakhal gi la le ba subu no pung khangdre academy akhoi lekha ta khre infrastructure mayama larik tam phom gi mayam school college ma infrastructure ka gi no ma loire
ꯂꯩꯉꯥꯛꯁꯤ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪ ꯐꯥꯎꯗ ꯐꯖꯅ ꯊꯨꯡꯅ ꯔꯟ ꯇꯧꯕ ꯉꯝꯃꯛꯇꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯁꯤꯡ ꯂꯩꯔꯦ ꯂꯩꯉꯥꯛ ꯑꯃꯗꯨꯒꯤ ꯄꯥꯏꯈꯠꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯥꯏꯈꯠꯇꯧꯕ ꯃꯊꯧ ꯉꯝꯕ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤ ꯑꯌꯥꯝꯕꯅ ꯑꯣꯏꯅ ꯂꯩꯔꯦꯕ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯃ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯁꯇꯦꯠ ꯍꯥꯏꯋꯦ IVR ꯔꯣꯗ ꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯗꯅ ꯂꯝꯕꯤ ꯊꯤꯡꯕꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯏꯁꯤ ꯌꯦꯡꯉꯨ ꯁꯤꯕꯨ ꯑꯐꯕ ꯂꯩꯉꯥꯛꯀꯤꯔꯕ ꯑꯐꯕ ꯃꯅꯤꯄꯨꯔꯁꯤꯕꯨ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯐꯖꯅ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯎꯔꯤꯕꯅꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯂꯣꯝꯗ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯃꯌꯥꯝ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯗꯨꯛ ꯀꯨꯏꯅ ꯆꯍꯤ 3 ꯐꯔꯪꯁꯦ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯗꯅ ꯀꯥꯡ ꯀꯣꯡ ꯆꯥꯏꯅ ꯊꯝꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯣ ꯃꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠ 60 ꯂꯩꯕꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ AC ꯑꯃꯒꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯃꯣꯏ 57 ꯂꯩꯍꯧꯔꯤ ꯃꯣꯏ 57 ꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯁꯤꯡꯗ ꯃꯅꯤꯄꯨꯔ ꯀꯥꯡ ꯀꯣꯡ ꯆꯥꯏꯕ ꯂꯩꯉꯥꯛ ꯃꯄꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯐꯤꯕꯝ ꯂꯩꯕꯗ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯇꯅ ꯃꯣꯏ ꯃꯁꯦꯟ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯇꯤꯟꯅꯕ ꯌꯥꯗꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯥꯒꯠꯄ ꯉꯝꯗꯕ ꯑꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕ ꯑꯃꯅꯤ ꯑꯗꯨꯅꯗꯤ ꯃꯁꯤ ꯈꯪꯕꯤꯔꯣ ꯃꯤꯌꯥꯝꯅ ꯑꯣꯏꯔꯛꯄ ꯃꯇꯝꯒꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯅꯦ ꯚꯣꯠ ꯊꯥꯗꯕ ꯃꯇꯝꯗꯅꯦ ꯀꯔꯝꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯊꯥꯗꯣꯏꯁꯤꯒꯦ ꯃꯤꯌꯥꯝꯕ ꯂꯧꯅꯄꯣꯠ ꯂꯧꯒꯗꯕ ꯂꯩꯕꯥꯛꯅ ꯀꯥꯡ ꯀꯣꯡ ꯆꯥꯏꯔꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯇꯧꯗ ꯌꯥꯗꯦꯅ ꯃꯣꯏꯅ ꯃꯤꯌꯥꯝꯒ ꯁꯝꯕꯗ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯩ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯈꯪꯒꯦꯗꯅ ꯑꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯃꯤ 200 ꯌꯦꯡꯕ ꯂꯥꯛꯑꯁꯨ 10 ꯌꯦꯡꯕ ꯂꯥꯛꯑꯁꯨ ꯃꯃꯤꯡꯗꯒ ꯑꯗꯨꯝ ꯇꯧꯒꯅꯤ ꯃꯤꯌꯥꯝꯒ ꯁꯝꯅꯔꯣꯏ ꯑꯗꯨꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯃꯤꯒꯤ ꯀꯩꯅꯣ ꯊꯥꯡꯒ ꯄꯥꯠ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯔꯥꯡ ꯊꯥꯡꯒ ꯄꯥꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡ ꯍꯤꯌꯟ ꯇꯥꯟꯅꯅꯤ ꯍꯥꯏꯅ ꯇꯥꯡ 19 ꯁꯣꯔꯤ 19 ꯑꯗꯨꯀꯣ ꯑꯗꯨ ꯇꯧꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯊꯣꯛꯇꯦ ꯀ꯭ꯂꯕ ꯃꯌꯥꯝ ꯊꯣꯛꯇꯅ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯌꯥꯔꯣꯏ ꯂꯦꯞꯄꯤꯌꯨ ꯍꯤꯌꯥꯡ ꯇꯥꯟꯅꯕꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯥꯎꯔꯝꯕ ꯇꯥꯔꯗꯤ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯐꯥꯎꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦꯅ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯌꯦꯡꯕꯤꯌꯨꯕ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛꯀꯤ ꯃꯇꯤꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯒ ꯁꯤꯡꯅꯗꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯤꯁꯦ ꯂꯩꯉꯥꯛ PR ꯂꯩꯉꯥꯛꯁꯤꯅꯤ ꯔꯦꯂꯤ ꯆꯠꯂꯤꯁꯦ PR ꯂꯩꯉꯥꯛꯅꯅꯤ ꯙꯔꯅꯥ ꯐꯝꯃꯤꯁꯦ PR ꯂꯩꯉꯥꯛꯅꯅꯤ ꯑꯗꯩ IDP ꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯗꯅ ꯑꯁꯣꯛꯄ ꯅꯪꯍꯜꯂꯤꯁꯦ PR ꯂꯩꯉꯥꯛꯅꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯄꯨꯝꯅꯃꯛꯇꯣ ꯅꯝꯗꯅ ꯊꯕꯛ ꯇꯧꯔꯛꯑꯃꯤꯅ ꯏꯔꯥꯡ ꯊꯣꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯆꯠꯍꯜꯂꯦꯕ ꯁꯤꯕꯨ ꯑꯐꯕ ꯂꯩꯉꯥꯛ ꯑꯣꯏꯗꯣꯔꯤꯕ꯭ꯔꯣ ꯑꯁꯤꯁꯤꯗ ꯌꯦꯡꯉꯦ ꯂꯩꯔꯤꯕ ꯑꯩꯈꯣꯏ MLA ꯃꯌꯥꯝꯁꯤꯗ ꯀꯩꯗꯧ ꯂꯩꯔꯤꯒꯦꯕ ꯃꯃꯤꯡꯗꯒꯤ ꯂꯩꯕꯤꯕ ꯀꯩꯀꯥ ꯃꯃꯤꯡꯗꯒꯤ ꯀꯥꯟꯅꯗꯦ ꯃꯃꯤꯡꯗꯒꯤ ꯍꯤꯡꯕ ꯃꯃꯤꯡꯗꯒꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯕ ꯃꯃꯤꯡꯗꯒꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯗꯤ ꯀꯞ ꯐꯠꯇꯦ ꯑꯗꯨꯅ ꯑꯦꯁ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯂꯩꯇꯔꯒꯗꯤ ꯁꯤꯇꯤꯖꯟ ꯑꯃꯒꯤ ꯔꯥꯏꯠꯇꯣ ꯍꯥꯏꯒꯤ ꯁꯪꯕꯤꯙꯥꯟꯗꯣ ꯃꯥꯅ ꯄꯤꯔꯤꯕꯗꯣ ꯆꯞ ꯆꯥꯅ ꯐꯪꯍꯟꯕ ꯑꯗꯨꯒ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯀꯅꯥꯒꯤꯗꯃꯛꯇ ꯃꯤꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯨꯅ ꯃꯥꯡ ꯊꯝꯕꯒ ꯇꯧꯒꯗꯕꯅꯦꯕ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ